ꯐꯤꯜꯝꯒꯤ ꯑꯍꯥꯟꯕꯗ ꯑꯥꯔꯃꯤ ꯕꯦꯖ ꯑꯃꯗ ꯔꯣꯕꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯎꯔꯦ꯫ ꯇꯦꯂꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯥꯔꯊ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯥꯔꯃꯤ ꯕꯦꯖꯁꯤꯡ ꯑꯁꯤꯅ ꯔꯣꯕꯣꯠ ꯁꯦꯝꯕꯗꯒꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯦ, ꯍꯥꯏꯕꯗꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯦ, ꯑꯗꯨꯅ ꯂꯩꯅꯥ ꯃꯈꯜ ꯃꯈꯜ ꯀꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯇꯦꯂꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯅꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯂꯔꯅ ꯍꯥꯏꯔꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤꯕꯨ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁ꯭ꯀꯥꯏꯅꯦꯠ ꯀꯧꯕ ꯗ꯭ꯔꯣꯟ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯦꯂꯤꯌꯟꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯅ ꯊꯥ ꯂꯩꯕꯥꯛꯇ ꯊꯦꯡꯖꯤꯟꯕꯗꯒꯤ ꯊꯥ ꯃꯆꯦꯠ ꯑꯃ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯤ ꯃꯊꯟꯇ ꯄꯨꯊꯣꯛꯆꯕ ꯉꯝꯖꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯑꯃꯨꯛ ꯇꯧꯔꯦ, ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯐꯪꯕꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯃꯥꯒꯤ ꯋꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯩꯅꯨꯡꯗ ꯅꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯗꯣꯔꯥ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ 呢棵植物遇到水，竟然可以淨化空氣同埋裏邊嘅毒素，會迅速生長。 ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯕꯦꯖ ꯑꯃ ꯎꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯇꯦꯂꯔ ꯑꯁꯤ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯝꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯅꯦꯜ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯂꯥꯛꯂꯒ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯕꯨ ꯖꯦꯅꯔꯦꯜꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗꯅ ꯕꯦꯖꯇ ꯑꯥꯔꯃꯤ ꯑꯃꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯕꯨ ꯊꯦꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯁꯟ ꯑꯃꯗ ꯊꯥꯒꯗꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯔꯅꯦꯜꯅ ꯖꯦꯅꯔꯦꯜꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯍꯦꯗꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯚꯥꯏꯔꯁ ꯑꯃ ꯔꯦꯗꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯄꯤꯟꯗꯣꯔꯥꯒꯤ ꯕꯣꯔꯗꯔꯒꯤ ꯍꯦꯛ ꯃꯌꯥꯏꯗꯨꯗ ꯆꯞ ꯆꯥꯅ ꯊꯥꯗꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯝꯕꯤ ꯑꯗꯨ ꯎ ꯑꯆꯧꯕ ꯑꯣꯜꯂꯛꯂꯤꯕ ꯑꯁꯤ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯈ꯭ꯔꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯅꯦꯜꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯕꯤꯁꯨ ꯂꯩ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯑꯗꯨꯗ ꯕꯣꯝ ꯑꯗꯨ ꯊꯥꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯃꯗꯨꯗ ꯃꯤꯗꯤ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯦꯂꯔꯒꯤ ꯐ꯭ꯔꯦꯟ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯐꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯔꯣꯏꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯃꯤꯁꯟ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯄꯥꯔꯃꯤꯁꯟ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯃꯤꯁꯟ ꯑꯗꯨꯕꯨ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯕꯨ ꯁꯦꯂꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯦꯂꯔꯕꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯂꯣꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯅꯤ, ꯑꯗꯨꯒ ꯄꯥꯝꯕꯤ ꯑꯗꯨꯅ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯃꯗꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯚꯥꯏꯔꯁ ꯑꯁꯤ ꯄꯤꯟꯗꯣꯔꯥꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯥꯞꯆꯤꯟꯒꯅꯤ, ꯑꯗꯨꯗ ꯄꯥꯝꯕꯤ ꯑꯁꯤ ꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯃꯤꯁꯟ ꯑꯗꯨ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯗ ꯁꯤꯇꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯃꯊꯪ ꯃꯊꯪ ꯄꯥꯏꯔꯛꯄ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯇꯤ ꯑꯁꯤꯗ ꯊꯣꯛꯀꯗꯣꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯗꯨ ꯄꯤꯟꯗꯣꯔꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯑꯦ꯫ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯔꯅꯦꯜꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ, ꯌꯥꯝꯅ ꯊꯨꯅ ꯒ꯭ꯌꯥꯁ ꯑꯗꯨ ꯊꯥꯗꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯥꯏꯜꯗꯨ ꯀꯥꯞꯁꯤꯟꯗꯨꯅ ꯒ꯭ꯌꯥꯁꯇꯨ ꯄꯤꯟꯗꯣꯔꯥꯗ ꯊꯥꯗꯧ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯒ꯭ꯌꯥꯁꯇꯨ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯟꯗꯣꯔꯥꯗꯨ ꯃꯈꯨꯝꯗꯣ ꯍꯥꯡꯇꯣꯔꯛꯇꯨꯅ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯅ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯝꯕꯤꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤꯗꯨ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯤ ꯀꯔꯤꯝꯁꯨ ꯄꯣꯈꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯇꯦꯂꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯁꯤꯄꯥꯏ ꯑꯅꯤ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯂꯔꯅ ꯄꯤꯟꯗꯣꯔꯥꯒꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯒꯤ ꯃꯥꯒꯤ ꯔꯨꯠꯀꯤ ꯃꯐꯝ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯇꯦꯂꯔꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯔꯣꯕꯣꯠ ꯑꯗꯨ ꯊꯥꯗꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯍꯦꯂꯤꯀꯣꯞꯇꯔ ꯚꯥꯏꯔꯁ ꯌꯥꯎꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨ ꯃꯤꯁꯛ ꯑꯃꯅ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯁꯤꯄꯥꯏꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯕꯣꯝꯒꯤ ꯄꯤꯟ ꯑꯗꯨ ꯔꯣꯕꯣꯠ ꯑꯗꯨꯅ ꯁꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯣꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯂꯣꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯇꯦꯂꯔꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯁꯨ ꯐꯨꯏꯜꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯂꯔ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯇꯦꯂꯔꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫
ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯕꯦꯁ ꯔꯣꯝꯗꯅ ꯑꯃꯨꯛ ꯀꯔꯅꯜꯅ ꯑꯣꯐꯤꯁꯔ ꯇꯦꯂꯔꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯕꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕꯅ ꯐꯔꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯁꯣꯏꯗꯅ ꯇꯦꯂꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯄꯤꯟꯗꯣꯔꯥꯒꯤ ꯃꯅꯥꯛ ꯑꯅꯛꯄꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯈꯤꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯔꯅꯜꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯄꯨꯡ 3 ꯂꯧꯔꯣ ꯑꯗꯨꯒ ꯄꯨꯡ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯊꯤꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯪꯉꯒꯁꯨ ꯐꯪꯗ꯭ꯔꯒꯁꯨ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯕꯤꯗꯨ ꯁꯣꯏꯗꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯅꯤ ꯑꯗꯨꯗ ꯕꯣꯝ ꯊꯥꯗꯔꯅꯤ ꯄꯤꯟꯗꯣꯔꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯂꯔꯒꯤ ꯐ꯭ꯔꯦꯟ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯅꯕ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯐꯤꯜꯇꯔ ꯃꯌꯥꯝ ꯄꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯦꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯑꯥꯔꯃꯤꯒꯤ ꯕꯦꯁꯇ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯁꯛꯅꯤ ꯑꯗꯨꯗ ꯇꯦꯂꯔꯒꯤ ꯑꯣꯐꯤꯁꯔ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯦꯂꯔꯕꯨ ꯊꯤꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯐꯅ ꯀꯨꯏꯅ ꯊꯦꯝꯃꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯇꯦꯂꯔ ꯑꯗꯨ ꯎꯠꯂꯛꯑꯦ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯅꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯕ ꯑꯗꯨ ꯃꯥꯅ ꯐ꯭ꯔꯦꯟꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯣ ꯑꯩ ꯍꯤꯗꯥꯛ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯃꯥ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯔꯝꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯗ ꯃꯥꯅ ꯍꯤꯗꯥꯛ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯀ꯭ꯔꯤꯌꯦꯆꯔ ꯑꯃ ꯑꯦꯂꯤꯌꯟ ꯑꯃ ꯃꯉꯣꯟꯗ ꯂꯩꯔꯝꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯊꯛꯇ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯁꯤꯒꯅꯦꯜꯗꯨ ꯔꯦꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯗꯨ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏꯕꯨ ꯍꯤꯡꯂꯒꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯇꯦꯂꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯦꯂꯔꯒꯤ ꯑꯣꯐꯤꯁꯔ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯦꯆꯔꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯃꯃꯥꯟꯅꯕꯗꯨꯅ ꯇꯦꯂꯔꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯣ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯇꯦꯂꯔꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯈꯪꯉꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯑꯥꯔꯃꯤꯒꯤ ꯕꯦꯁ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯃꯦꯁꯦꯖꯇꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯄꯦꯟꯗꯣꯔꯥꯒꯤ ꯃꯔꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯂꯔꯅ ꯃꯥꯒꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯉꯁꯥꯏ ꯚꯥꯏꯔꯁ ꯌꯥꯎꯕ ꯍꯦꯂꯤꯀꯣꯞꯇꯔ ꯄꯣꯛꯈꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯇꯦꯂꯔꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯗ꯭ꯔꯣꯟ ꯑꯗꯨꯕꯨ ꯕꯤꯜꯗꯤꯡ ꯑꯇꯦꯛꯄ ꯑꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯈꯪꯕ ꯉꯝꯃꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗꯤ ꯅꯤꯡꯈꯥꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯗꯤꯁꯤꯖꯟ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯠꯇꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯅꯁꯨ ꯌꯥꯔꯝꯗꯨꯅ ꯃꯥꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤ ꯍꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯦꯂꯔꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯗ꯭ꯔꯣꯟ ꯑꯗꯨ ꯊꯥꯖꯤꯟꯈꯤꯕ ꯑꯗꯨꯗ ꯎꯕ ꯈꯪꯂꯝꯃꯤ ꯃꯗꯨ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯑꯇꯦꯛꯄ ꯒꯥꯔꯤ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯔꯣꯕꯣꯠꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯑꯗꯨꯕꯨ ꯚꯥꯏꯔꯁ ꯑꯗꯨꯕꯨ ꯆꯠꯂꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤꯗꯨ ꯈꯛꯇꯪ ꯑꯣꯏꯔꯛꯇꯨꯅ ꯃꯥꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯔꯝꯃꯒ ꯁꯤꯒꯗꯧꯕ ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯇꯦꯂꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨꯁꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯣꯝꯒꯤ ꯄꯤꯟ ꯁꯠꯈꯤꯕꯒꯤ ꯄꯤꯟ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯣꯕꯣꯠꯀꯤ ꯃꯀꯣꯛꯇꯨꯁꯨ ꯍꯥꯏꯕꯗꯤ ꯔꯣꯕꯣꯠ ꯉꯁꯥꯏ ꯃꯥꯅ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯈꯤꯕꯒꯤ ꯔꯣꯕꯣꯠ ꯍꯦꯛ ꯇꯧꯈꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨꯁꯨ ꯃꯥꯅ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯇꯦꯂꯔꯅ ꯄꯥꯏꯞ ꯑꯃ ꯂꯪꯈꯠꯇꯨꯅ ꯉꯁꯥꯏꯒꯤ ꯚꯥꯏꯔꯁ ꯕꯁ ꯑꯇꯦꯛꯄ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯅ ꯂꯧꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯃꯤꯁꯟ ꯑꯗꯨꯕꯨ ꯀꯟꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯟꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯄꯥꯏꯞ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗꯨꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯌꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯅꯥꯀꯟ ꯑꯃꯗꯨꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯀ꯭ꯔꯦꯆꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯈꯥꯏꯒꯗꯧꯕ ꯈꯤꯇꯪꯗ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯟꯅ ꯇꯦꯂꯔꯅ ꯍꯣꯠꯅꯕꯗꯒꯤ ꯚꯥꯏꯔꯁ ꯑꯗꯨ ꯅꯝꯗꯅ ꯃꯥꯅ ꯂꯧꯔꯛꯄ ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯑꯃꯗꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯍꯦꯜꯞ ꯇꯧꯕ ꯂꯥꯛꯈꯤꯕ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯉꯁꯥꯏꯒꯤ ꯕꯣꯝ ꯑꯃ ꯁꯠꯈꯤꯕ ꯑꯗꯨꯒꯤ ꯄꯤꯟ ꯊꯦꯡꯅꯈꯤꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯚꯥꯏꯔꯁ ꯍꯥꯞꯈꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒꯤ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨ ꯍꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯈꯪꯂꯝꯃꯤ ꯕꯣꯝꯒꯤ ꯄꯤꯟ ꯑꯁꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯁꯠꯄꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯤꯁꯟꯗꯨꯒꯤ ꯍꯦꯠ ꯑꯣꯏꯔꯤꯕ ꯖꯦꯅꯦꯔꯦꯜ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯟꯗꯣꯔꯥ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯂꯝꯗꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯗ ꯇꯦꯂꯔꯅ ꯖꯦꯅꯦꯔꯦꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯆꯪꯉꯤꯕꯁꯦ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯍꯥꯠꯅꯅꯕ ꯑꯩꯅ ꯔꯣꯕꯣꯠ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯕꯤ ꯔꯦꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯁꯤꯒꯅꯦꯜꯗꯨ ꯃꯥꯅ ꯃꯨꯊꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯝꯗ
ꯇꯦꯂꯔ ꯑꯃꯗꯤ ꯃꯣꯏꯒꯤ ꯕꯦꯁꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯁꯤꯒꯅꯦꯜ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯂꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨ ꯄꯤꯟꯗꯣꯔꯥꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯉꯁꯥꯏ ꯖꯦꯅꯔꯦꯜꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯊꯥꯔꯛꯈꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯕꯣꯠ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯔꯣꯕꯣꯠ 3 ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯂꯣꯏꯅ ꯊꯥꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯤꯁꯥꯏꯜ ꯀꯥꯞꯄꯝꯃꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯑꯅꯤ ꯊꯣꯛꯅ ꯇꯦꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯦꯛꯂꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯄ ꯅꯪꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯃꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯖꯝꯞ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯇꯦꯂꯔꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯣꯝ ꯕꯦꯁꯔꯣꯝꯗꯁꯨ ꯀꯥꯡꯕꯨꯗꯨꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯉꯁꯥꯏ ꯁꯤꯒꯅꯦꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯊꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯔꯅꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯅꯦꯜ ꯑꯁꯤꯅ ꯈꯪꯂꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯦ꯫ ꯁꯣꯝꯗꯁꯨ ꯇꯦꯂꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯉꯁꯥꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯥ ꯍꯧꯔꯛꯐꯝ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏ ꯌꯧꯔꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯣꯏꯅ ꯕꯣꯝ ꯐꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯑꯕꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯇꯣꯞꯄ ꯑꯆꯧꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯂꯔꯅ ꯃꯐꯝ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯍꯦꯛꯀꯤꯡ ꯗꯤꯚꯥꯏꯁ ꯌꯥꯎꯕ ꯑꯗꯨ ꯃꯥꯏ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯤꯒꯅꯦꯜꯁꯤꯡꯗꯣ ꯑꯃꯨꯛ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯀꯔꯅꯦꯜꯅ ꯑꯃꯨꯛ ꯖꯦꯅꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯛꯂꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯤꯜꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯄꯤꯟꯗꯣꯔꯥꯗ ꯕꯣꯝ ꯊꯥꯗꯔꯒꯁꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯁꯤꯍꯟꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯉꯁꯥꯏ ꯇꯦꯂꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯕꯣꯝ ꯐꯤꯠ ꯇꯧꯈꯤꯕ ꯑꯗꯨ ꯕꯣꯝꯗꯨ ꯄꯣꯈꯥꯏꯍꯜꯂꯝꯃꯤ ꯑꯗꯨꯗ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯏꯟꯊꯈ꯭ꯔꯒ ꯍꯣꯜ ꯑꯣꯏꯅ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯔꯣꯕꯣꯠ ꯑꯆꯧꯕꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯑꯉꯥꯡ ꯊꯝꯈꯤꯕ ꯂꯩꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯕꯁꯇꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯦꯂꯔꯅ ꯈꯜꯂꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯗꯨ ꯈꯨꯗꯛꯇ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯂꯔꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯇꯣꯞꯄ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡꯁꯤ ꯁꯤꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯟꯗꯣꯔꯥꯒꯤ ꯃꯔꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯪ ꯌꯥꯝꯅ ꯊꯨꯅ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯒꯥ ꯑꯗꯨꯕꯨ ꯁꯤꯇꯤ ꯑꯗꯨ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯍꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯉꯁꯥꯏ ꯑꯁꯣꯝꯗ ꯕꯣꯝ ꯑꯗꯨꯕꯨ ꯊꯥꯗꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯗꯔꯁꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯒꯅꯦꯜ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯒꯅꯦꯜ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯄ꯭ꯂꯥꯟ ꯕꯤꯗꯨ ꯂꯦꯞꯈꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕ ꯑꯣꯐꯤꯁꯔ ꯅꯨꯄꯥ ꯑꯗꯨꯅ ꯚꯥꯏꯔꯁ ꯕꯣꯇꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯄꯤꯟꯗꯣꯔꯥ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯌꯦꯆꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤ ꯉꯁꯥꯏ ꯇꯦꯂꯔꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯄꯤꯟꯗꯣꯔꯥ ꯑꯁꯤ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯁꯤꯅ ꯐꯣꯝ ꯇꯧꯔꯒ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯇꯦꯂꯔꯒꯤ ꯃꯃꯥꯟꯅꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯚꯥꯏꯔꯁ ꯕꯣꯇꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯪꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯀꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯉꯁꯥꯏꯒꯤ ꯃꯔꯥꯁꯤꯡ ꯑꯗꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯃꯊꯛꯇ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯜꯝꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯉꯁꯥꯏ ꯖꯦꯅꯔꯦꯜ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇꯅ ꯐꯥꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯥ ꯃꯊꯟꯇ ꯃꯥꯅ ꯃꯥꯏꯊꯤꯖꯕ ꯑꯗꯨꯕꯨ ꯃꯥ ꯌꯦꯡꯕ ꯉꯝꯗꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯉꯁꯥꯏ ꯄꯤꯟꯗꯣꯔꯥꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯦꯂꯔꯁꯨ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯗ ꯇꯣꯡꯗꯨꯅ ꯅꯦꯛꯁ ꯃꯤꯁꯟ ꯑꯃꯒꯤꯗꯃꯛꯇ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯤꯜꯝ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫